Yeah, hello everyone. Ngasigi akoi anisuba episode haiba tare ko. Akoi haiba episode si ngarangi akoi na your money or your life bikiro bin iba like to gini. Aduga sidang ngasagi akoi gi author jina thammiba concept haiba tare haiba concept jam phajai adu akoi na hansu haigre ngasagi 4FI gi way of thinking nebo. First kind of financial intelligence. Ado sidai sida mana step mapan piri step se akoi na practically isana tawraga yengjabe yaba pot ngaktani. Ado ahan bagi oina ngasigi chapters da aham step sida akoi gi author jina honari si kaino haikanda miyo ayambada akoi da kai khange haikan punsi chupu bisa talaga ngasai gi akoi da pesa je adum kona de na khanba aduga hena sidagi hena suppose lupa lising tara taram kun phangadi ai nungai ni na khanba kona ni khanba kundu mu ko yawakanda nifu yordi nungai ni khanba sumain tawna adum miyo punsi da lak ama tanbadagi manga tara adum loimak ta sigi feeling ji chap mana ba haitar auna si posina maram orakanda miyo bisida kai khange haikanda author jina haisi ngasai gi mana अखोई हराउबा हैप्पीनेस का हाइबजी पैसाजी हेना तालकांदा मंगोंदा फंगनी का हाइबगी वखंदा खनबा औना ngasai सेन तानबसिदा दुम लैबा अदुगा ngasai मागी हराउबा नुंगाइबा का हाइबजी दुम पोस्टपोन तौर सपै तात ले मियो पुंची औना ngasai ngasigi केनोजिदा अखोइगे अहाबा चैप्टर जिदा फर्स्ट स्टेप्स दा ngasai ऑथर जिना होटनै जि कैनो हाइकांदा सिगी कैमबा अखोइगे इनसाइट अमुका रिफ्लेक्शन अमुका रियलाइज तो होनबो होनै सिदा ऑथर जिना याम फजबा मागी एक्टिविटी अनि खपि aham activities da man haisi kaino any person ai gi punsi da aina hek ahan ba numit lupa ma tan ba numit tu dagina ngasi ha ba numit si phaw da ai gi punsi isai sa gi punsi da chahi manga oira tara kun kuntra pulapna ai lupa kyamuk tan gar ga ha approximately have tare completely ma hoji phaw da handam apok si gi ma je lupa kya tan gar ge je amtang hot laga chaurak na ithuaga thambio ha to chaurak na aduga second activities in a kaino haibada ngasagi akoina taliba pesadi mamam tangre mi khudima amoigera now ai gi punsida leiba ai gi net worth haibata re ai gi leijariba assets in kyamu leire aduga ai gi liabilities pithokadaba tonba mamam leongani so haibasi khaidokna ra kanda asset minus liabilities in ai gi net worth oiduneba ai gi oina huji phawda punsida lupa kyam leirage or kyam ki value gi pot leirage ko ai gi well kyam leire now haiba activity ani jongtang yengbio haiba sidai da author jina thamningi ji kaino sigi po se khoina yengmo tamda magi honen reflection ama khaglai haiba reflection ji kaino haima tamda ngasagi mi sida ai pesa ji ka tan de na khalamba mi si mana ura kanda ai punsi ji da pesa ji am tali ne haina urak pa chu yawe then kana ma khram na ngasagi ai ji am tale na khallaga chu ngasagi ai ji am tan de na urak pa chu yawe auna ngasagi haiba the reality do punsi da akhoida pesaji kadai dei la ino kyam yam la ino kai da sat khrino kyam sat khrino kyam lem horino haiba ji khoi gi haiba activities na uhon banga minga sigi step number 1 sina ko auna nahan akhoi gi 4FI gi way of thinking da aham way FI ji financial intelligence am financial intelligence da hai ji potsi pesaji kyam la ai kyam sakri kyam lemi kyam la ka do le kyam chaka do le haiba ji khang ngam ba ji ne number 1 da aduna sigi posi urakpon tamda miyoiba moina akhoida ngasagi different kinds of way of perspective ma u phangeb sigi posi akhoigi ngasi video ji tari ba haiba tare akhoi yengiba khodimakna aungtang sigi activity je akhoi isa na try toraga yengbio sigi ji isa na aungtang ithoga kamain togen isa da kai makhar phawgni ko auna smain tona ngasi go ina haiba khoigi ahaba chapter ji kai kawi hai je khoigi si udraba male ka my brightness na the money trap kawe ahamba chapter se haibigi chapter ji activities mayang tang tawbiu aduga makha taw heng chapter number 2 amu yengmina se mayang ngasi gi wendi thank you for watching